Online Manipuri ayuki pau yengbiriba pumnamak puthoi laisramna khurumjari ahanbada maroiba pau. Naga Nupi Amada Kukisingna pochai mulubagi wathok chaukthorakadauri kuki area da commercial vehicle sing changbada NPO na thingma thamkre. October 29 da Senapati ki gamgik fai da laiba Committee on Tribal Unity Code 2 gi get mamangda kuki mioi kharana Naga Nupi Amada gi yonaba polam sing fajinkiba thawong yaningdaba phongdoktuna kuki area da makhal amatagi commercial vehicle sing changdanaba Naga People's Organization NPO gi district grievance cell Senapati ne khangan kre. NPO gi Senapati district grievance cell gi convener na thadorok pachero amada kuki area da lalol itika mari lenana makhal amatagi commercial vehicle sing khudaktagi changbada athing mathamle Naga mioi singdagi makhal amatagi sankhai thumkhai amadi ki han khangan bana ki thabak chathadaba haina yana khiba wafam thugaiduna hanjin Naga mioi singdagi kuki community gi mioi singna Sen khaiba amadi kihanbagi thabak chatharakpa asi laibak thibani maram asina yanakibo wafam asi ngangna chatkani haibaga loinana Naga Nupi Amadagi lalonbagi potlam singnam haduna munkhiba thawong adu lale haina kuki community na haijaraktriba phawba kuki area da commercial vehicle changbagi athingma asi thamkibani hairi pauning khol degi lahocharke chahi ama lebluraba ningol chakauba pangthoknagadauri lamdam asida chahi kayagi mamangdagi nungsi chanana leiminarakhiba mitai kuki anigi marakta hana sunaba yum kai mai thadongnabagi lan torokpa chahi ama makhai phajillakle lan asi laibak asigi mapung oiba amadi kanglup singi marakta khwaidagi mising yamba maidai ka kuki gagi marakta yanadaba leibadagi haurakhiba lan nate lan asidi kuki na Manipurdagi lam khara lauthoklaga kuki khaktagi oiba leibak ama semnabagi mitai da landarakpani Kukisingna mitai da landaba ngamliba se Myanmar dagi aina yadraba Mawongda Manipur changlakpa chin kuki narco terrorist singi mateng lawbadagini amadi security personnel singna mateng pangsinbadagini hainari lana sina mitai amadi kuki anima ki mioi kaya leifam leitabadagi khangna chanaba singi manakta lanjena hale aduga kaya na relief camp singda changjafam lawdun leinari Fibam asina anakal anima ki micham singna mana ngamjaba sel amani hingbada tangai fadana changba pot chai sing magi mioi singda mateng pangnari Maitai singi oinadi nupi singna lambi da thoktu lambi chatpa singdagi sel mateng niduna fawba langi mateng pangnarakle oirakliba fibam asi makti yamna thamoi sokningai oing masi fawbada state amadi central lengakna lan asi loisilhalage khanna thabak lawkhatli haibagi apen badi miyam da leite lan asina wahan badana tana laibak asida chakho tharangi thabak singda su miyam na pen ba oide haujik laiba asigi mafam pumna maki lambi sing afaba lambi oide lawu singu bana mapung oiba laibak oirabasu lawmi sing lawrok pantha oirakpaga lawmi sing kham thengna wanare ithai lawkhong ningthina sembide maduna nong ta daba mafamda ising phangdabagi awaba aduga nong tarakpa matamda ising chingthokpham leitabagi awaba mayoknai Thakna chanaba isengi awabadi khungangda khara fajarabasu sargi mafam singdadi awaba mayongnei asiguma fibam sing asina lamdam asigi mioi sing awaba oheli adubu nungairibadi lan asina maram oiduna chahi ama lebluraba mitai ningol singna khawrangna ngairakpa ningol chakobagi thoram relief camp ta lairiba ningol sing yauna pangthokna balamdam sigi mabung mopa oibe singna kanna honari